ꯇꯝꯊꯤꯔ ꯂꯝꯗꯝ ꯑꯣꯏꯔꯛꯂꯤꯕ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤꯒꯤ ꯂꯝꯗꯝ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯇꯝꯊꯤꯔ ꯂꯝꯗꯝ ꯑꯣꯏꯔꯛꯂꯤꯕ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤꯒꯤ ꯂꯝꯗꯝ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯤꯁꯤ ꯃꯤꯅꯥꯅ ꯊꯜꯂꯦꯅꯦ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤꯒꯤ ꯂꯝꯗꯝ ꯁꯦꯝꯂꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯤꯁꯤ ꯃꯤꯅꯥꯅ ꯊꯜꯂꯦꯅꯦ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤꯒꯤ ꯂꯝꯗꯝ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯂꯝꯁꯥꯅ ꯏꯟꯁꯥꯟꯕꯨ ꯍꯥꯠꯂꯛꯄ ꯌꯥꯎꯕꯗ ꯍꯥꯏꯅꯩ ꯗꯨꯅꯤꯌꯥꯗ ꯁꯍꯤꯡꯆꯥꯕꯅꯤ ꯂꯝꯁꯥꯅ ꯏꯟꯁꯥꯟꯕꯨ ꯍꯥꯠꯂꯛꯄ ꯌꯥꯎꯕꯗ ꯍꯥꯏꯅꯩ ꯗꯨꯅꯤꯌꯥꯗ ꯁꯍꯤꯡꯆꯥꯕꯅꯤ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯂꯧꯕꯤꯔꯦ ꯁꯥꯟꯇꯤꯒꯤ ꯂꯝꯗꯝ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯂꯧꯕꯤꯔꯦ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯇꯝꯊꯤꯔ ꯂꯝꯗꯝ ꯑꯣꯏꯔꯛꯂꯤꯕ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤꯒꯤ ꯂꯝꯗꯝ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯑꯉꯥꯡ ꯀꯌꯥꯅꯣ ꯌꯇꯤꯝ ꯑꯣꯏꯍꯧꯔꯤꯕ ꯅꯨꯄꯤ ꯀꯌꯥꯅꯣ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯤꯕ ꯑꯉꯥꯡ ꯀꯌꯥꯅꯣ ꯌꯇꯤꯝ ꯑꯣꯏꯍꯧꯔꯤꯕ ꯅꯨꯄꯤ ꯀꯌꯥꯅꯣ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯄꯤꯔꯥꯟꯁꯨ ꯇꯩꯊꯣꯛꯂꯁꯤ ꯑꯇꯩꯁꯨ ꯀꯞꯍꯜꯂꯔꯣꯏꯁꯤ ꯁꯥꯟꯇꯤꯒꯤ ꯂꯝꯗꯝ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯇꯝꯊꯤꯔ ꯂꯝꯗꯝ ꯑꯣꯏꯔꯛꯂꯤꯕ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤꯒꯤ ꯂꯝꯗꯝ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ ꯏꯔꯩꯆꯥ ꯁꯦꯝꯂꯁꯤ ꯂꯥꯛꯂꯣ
iray sasa.